Hi everyone, welcome back to my channel. I giming Akham Lata Devi Kawi. Ngasi aina utchagadauriba video si maugi everyday makeup look ni. Ahambada aina mai hek tabalo ibaga apply tauzariba si sunscreen lotion ni. Sunscreen lotion natrasu ishana nungtigi shijinaba face cream adu mai amadi punna apply tobiyu. Adugi matungda second step oina primer apply tauzage. Primer apply taubalo ibaga hojik foundation apply utchagadauribane. Primer apply tauba loibaga hojik foundation apply tauzage. Foundation natrasu BB cream na adum mahut sinbirasu karishu akaiba leite. Ado karigumba foundation se aina mamangi video dasu dum haijabadune ahambada mai sinba thungna dot nambiraba matungda brush natraga khutna adum phajana blending taubiyu. Aduga foundation color se yamna light oidaba haidi isagi kuchu dagi yamna ngauthokdaba foundation everyday dadi use toba matamda adugi ishagi kuchuga chanaba use tobiyu. Foundation mai amasung apply toba loiba matungda hojik powder amuk loose powder amuk mai gangaka fajana apply tozage. Aikoina powder apply torise foundation gi matungda foundation do fajana set taunabagi damaktaneba. Adugi matungda hojik eyebrow application tauzarage. Eyebrow yekpa matamda ishagi shape natural shape ta dum yekpiyo. Adugi matungda color se black color khanbiganu dark brown color apply tobiyo. Natural shape oiragasu aigi eyebrow sidi khara tenbanina maninglomda khara sangdahanjage. Adugi matungda hojik eye makeup start tauzarage. Mithup sinba thungna hojik golden color je apply tauzarage. Maningomda haiba tareko mitki maning je sidadi kitang gap thamjaramge sigi golden color se yodabida. Ramdi brown color amuk dark brown color amuk khara corner romda apply tauzage. Mitse horen launa unabagi damakta kwa yelomda hana khara brush na loroga apply tauba loir matungda oina ramda amu apply tauzage. Adugi matungda hojik liner yekpagi mohota kajal oina apply tauzarage mikha se. Oina gi yekpa loirba matungda yetlomda su amuk chamanana apply tauzage. Kajal natrasu liner oina apply taurasu yai. Ado kajal nadi amuka yamna laiba haitareko apply tauba matamda. Adugi matungda hojik kajal do horen humangumba saurakanda nungsagumba sarakanda chaikhaidana damakta ko eyeshadow palette gi black color gi eyeshadow matte color brush amana amuk lowraga apply tauzarage. Adugi matungda hojik pa se khara kongkharanjage lash curl tauzage kaiguna haibadi horen pa hapoidamnina mascara apply tauba matamda mascara do khara thana apply taugraga pado yamna unaba volume do yamna unabagi damakta ko adugi matungda hojik lipstick apply tauzage. Chen loina sinba thungna hana lipstick tuna do namaba matungda amuk khutna amuk phajana sinba thungna santokna apply tauzage. Khara hadi akoina ohaningiba color do ohannaba yamna light oina unaba natural look ta ko aroiba step oina bindi apply tauzage. Chandon di off camera da ay adum namjagre ki video bu yengbibagi damak mayam bu thagachari aigi video da like share comment subscribe tobiba kaubiganu mayamna nushina bibirakpa comment khodimak ay loina pajai mathangi video da mu thengnarase. Bye.